Am ta shelu she. Music kitang lai tho. Am ta shelu ne. Adum ta shelu. Sillau ma apna mo ji mo lai she the street ta. Koi hana su dum video nam ja ba the street to pung taret pau hang e dun pung taret che ta jingai mamang sida video nam ja rak pani. Sida khonggo tang lai ge na khonggo ma sum che shetre. Ha. Sindu bo na chilu de bam khallu ne am ta. Sinne ba sidi. Adu chilu de bam ta khallu ma ka de. Khallu adu phadi phajara ba da ain khalak pa da. Sino. Sinun ji garang ta ta yo hang. Hoi. Sing ji kan kan cha tu no khang de. Kome ni ne sidi. Yengo shela ga. Shela yengo. Lady from something hana hajo ge akhoi ki KFC thangban ki KFC gi mamsi mall haibodo adugi mathakta laiba hansu video namjabdu ni the street haiba store duda tribe store ni koi use ni aduga sanitize tawraba aduga loinamak aduga iron bho yong tawraba hekta set pa kanda khujli tawdraba adumba store amada changjabani kari khonggaw yaurge na khonggaw sungche selu yadaba adi khonggaw budi sele aduga akom mangakta adi mayai segai bugum set pa da segai sungche segai rodaba lifetime chat kadaba khonggaw amtang yenge na amuk changjarak pani ngasi du yado mali ne nang sing chatore ne shoi shoi dan chat ba yara oidore hoji lu sesale yengo semta anda sesale yong aduga anauba item ma'am la ya sida store sida parda do nang di hajandra su yar do angang na bu ka doge angang na bu matai dum sela su yai ke droge samu phara tai ni sida no wa item yam nei ram me hana u da millet ke sigi jacket sim ju yam phajai yem kan da patak kap thoi aduga hek mathang dam lei si ju sigi white color si ju yam phajai adum yeng ba matam da patak kapi aduga mathang sida leju siju orange color ne ai color sida ta ba kan da kitang machu je walk thare aduga sida mu leisina apa bani sidi ko win cheater ga habado apa badoni Colombia hari aduga mathang yam leire sida mathang yam leire ano ba item yam la me akogi the street ki WhatsApp group ta yawi bisil naw sing de ayam sigi update loi phangamani duga phangdri bisil naw sing jen sum ucharak pani sum lak pa kan sida Siu ka ja to selu ni mai ko. ka chingka ba set ka da mine nang ching di soi ka do re ne Ka do re. hong tu ene nang gi de pura anu gum oi gre Si kumu da ka le. kong phola je Siu sela de. yare adu dum selo yare Yaru ye. hong tu nu selo Yati yaru. kai gino Na ko ba. kai gino Wo thola. kai cha da yaw ge yaro ha ji kai no Ayuk sing khale ba. 싱kat pa mayai do adu 싱kat ta bam khallo khandab di yaro ko ne ba sida sulai sha shigi puri sidum phaje t-shirt sidum phaje phajana phajaba shigi jacket singji ju anu bulak pa product mayam ni aduga makha da lei ji ju yam phaja yam la me sida jo ma leire arangba da khara pa bam leire du mathang yam leiri utpada yoroi do ngare aduga WhatsApp group yaw kana booking tawgiba item sing na sida leire apparel haitar sida K2 gi siju yam phajai sek phaja sing di WhatsApp ta thagal amatung da book adum tawbi gre sil naw mayam na aduga bag leiri hujiki sigi mayam ja price amtang yam thuna dum haijarake sigi hujik aina haigiba red ne white ne aduga sigi price haijarake ko swaida thet kum tawun price thet tabra siba thet tabra kya no sha 1200 ta leiba puri chingni segai roi daba lifetime chala dab nang du khallo pachana khallo ha khallo phajang khallo Mai ma ta cha lo. puma gi na Lon ge. ma tha do kharni puma la hello ni
실례라면 너트라 이행오라게 아이가 깡가 와 아이가 내는데 내는게 아주 아이 잘라오라게 내람 아, 나 오늘 라트지, 라이드 라트를 냐. 넌 그노 야오브라 너 그룹기 링크 좀 더 타비우네 아이시기 그노다 라이브 시점 더 타비우 거 그룹 링크 건강으로 지게로 간도자 아심 이행입니다, 그. 아마 건강 관계라 칼로 지게 관계라 칼로 아마 더 칼로 버전 더 칼로세 이행어 버전 칼로 건강도 건강 버전 칼로 건강 한 칼로세 건강 칼로 칼레입니다. 징데 남는 부ಖ때 야드레 ปูพอเลย 아두네 징데 부ಖ게 되봐 징가데디 아, 나는 그, 봐봐라고 하면 됐다고 해. 그냥 시즌은 거 야래. 더로 칼로 칼로 엄마 칼로 건강 좀 칼로세 시원 칼라게라 시디 합네 합벤네 두디 합벤네 바라봐 롱펜기 마thौ디 따라니 호직 닝탐다기 레이람니나 호직이도 까이드는 싱칼레 아직 까와이 싱칼 크리노가 시도 납설래. 납찰래요 시다 마야이다 그냥 뛰는 거요. 아시디 칼로바 칼로세 시디 칼로세 할락기. pambong nang prit anam pim lit pimi kamen prine pambong sparena 시부 좀 자나드립니다. 산나라디 영어다나 아노 남자분한테 봐. 아 WhatsApp ki join tawna group join tawna buda ai chilno mayam da thajarake sigi live sida comment ta ai pin taw thamjage aduga aduda join taw bi ba yagani chilno mayam punamak lora kan ai pin taw jarake aduga hojikti live thari ngai dani na comment to ai hapchan ba yadre sona kan WhatsApp ta tharak pani na kan khallo harga katun khanje live yam ko mini ngoi sasat lo sanba nang asida sasat changa set pido nange adu da sesal arang bam khala ba 하빈이 뭐 지금 택기 신인 거죠. 그럼 봐. 지금 택기 아들이 잘 살고 khallo adu cargo gi kongo pocket ka diam pa le ne du dia 그런 예는 실패가 뭐 이거 뭐 없다가 시지 하나기 된다 이 제목에다가 왜다. ma ton jam kap oi ba 뭐야? 진짜 singjel se ja ba 많아 지금 막 배운다고 그래. ado sani na mon ta ja la hen da ya da bidu ne ba nam na len ba du ne ba pusala laiming la wai shi ni ne ba comment se pa jage laira kan dam tu yang jang sa okay laira kan dam tu yang jage sa ti ki chu sa ba nang chu sto ni mam khan de je ba adu adu ak tan lai gi do 그래도 윤리 보이니. adu yang kuin chang gi je du ra angang do khalak tong ma li da 하빈 저거 레이 그랬어라고. 시지. adu de happy na ti ne short na tro 보니. oh shi 저거 레이 그랬어라고. 뽕하고. angang do khalak te 국한지가 너무 떠오르. 좀이 비운 눈은 좀 너무 툭당. shi amuk thup ta me 이거 전화 저런다 이게 wai ni ne manung da thana du ni ne 전화 저런다 이게 시 로그랬어. oh ya shelo yeng ge 아. shelo yeng ge 어디 레이니. adu di nang gawa sa ta ya ra gawa sa ta 이거 제대로 못 했다 anta shelo yeng ge sha 야, 아니야. anta shelo ge do ge ma de angang ne dum shet pi ai 샬락게. shelo shelo yeng ngai ra ge ko
ꯁꯤꯗ ꯋꯦꯇꯤꯡꯗ ꯂꯩꯔꯒꯦ ꯍꯣꯔꯦꯟ ꯂꯥꯛꯇꯣꯏꯅꯤꯗꯤ ꯈꯪꯗ꯭ꯔꯦ ꯊꯣꯡ ꯂꯣꯟꯈ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯡꯇꯣꯛꯍꯟꯗꯣꯏꯕ ꯌꯥꯝ ꯂꯩꯔꯦ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯐꯖ ꯐꯖꯕ ꯑꯉꯥꯡꯕꯗꯁꯨ ꯉꯥꯛꯁꯪ ꯍꯦꯛꯇ ꯉꯥꯡꯕ ꯀꯂꯔ ꯌꯥꯝ ꯐꯖꯩ ꯍꯥꯏꯒꯟ ꯆꯟꯗ꯭ꯔꯕ ꯑꯗꯨꯗꯤ ꯆꯟꯕ ꯑꯃ ꯈꯜꯂꯣ ꯂꯥꯛꯑꯣ ꯍꯩ ꯄꯤꯁꯜꯂꯛꯑꯒꯦ ꯅꯪꯅ ꯑꯄꯤꯛꯄ ꯉꯥꯛꯇ ꯈꯜꯂꯤ ꯁꯤꯝꯇ ꯄꯤꯁꯜꯂꯨ ꯁꯤ ꯄꯤꯁꯜꯂꯨ ꯑꯃ ꯄꯤꯔꯦ ꯄꯔꯗꯥ ꯃꯅꯨꯡꯗ ꯚꯤꯗꯤꯑꯣ ꯅꯝꯃꯛꯑꯒꯦ ꯅꯪꯅ ꯏꯀꯥꯏꯗꯅ ꯇꯧꯈꯤꯗꯣꯏꯁꯤ ꯁ꯭ꯇ꯭ꯔꯤꯠꯀꯤ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯂꯩ ꯑꯗꯨꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯗ ꯁ꯭ꯇ꯭ꯔꯤꯠ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯂꯩ ꯁꯤꯗ ꯐꯣꯂꯣ ꯇꯧꯕꯤꯔꯀꯥꯟꯗ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇ ꯖꯣꯏꯟ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯃꯣꯏꯒꯤ ꯑꯞꯗꯦꯠ ꯂꯥꯛꯄ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇ ꯍꯦꯛ ꯑꯞꯗꯦꯠ ꯂꯥꯛꯄꯒ ꯑꯥꯏꯇꯦꯝ ꯑꯅꯧꯕ ꯂꯥꯛꯄꯒ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇ ꯊꯥꯒꯠꯂꯤ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯕꯨꯛ ꯇꯧꯔꯛꯄꯁꯤꯡꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯇꯣꯉꯥꯟꯅ ꯊꯝꯃꯦ ꯃꯣꯏꯅ ꯑꯇꯣꯞꯄꯗ ꯕꯨꯛ ꯍꯦꯛ ꯇꯧꯈ꯭ꯔꯒꯗꯤ ꯇꯣꯉꯥꯟꯅ ꯊꯝꯃꯦ ꯑꯗꯨꯒ ꯕꯨꯛ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅ ꯁꯨꯃꯥꯏꯅ ꯌꯥꯜꯂꯒ ꯗꯤꯁꯄ꯭ꯂꯦꯗ ꯊꯝꯕꯅꯤ ꯑꯗ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯁ꯭ꯇꯣꯔꯁꯦ ꯃꯌꯥꯝꯅ ꯍꯪꯕꯤꯕꯁꯦ ꯁ꯭ꯇꯣꯔꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯡꯃꯩꯕꯟ ꯕꯜ ꯅꯠꯇꯦ ꯊꯥꯡꯃꯩꯕꯟ KFC ꯃꯦꯝꯁꯤ ꯃꯣꯜ ꯍꯥꯏꯕꯅꯤ ꯃꯣꯏꯁꯦ ꯑꯩꯗꯤ ꯈꯪꯖꯗꯦ ꯑꯗꯨꯒ ꯃꯦꯝꯁꯤ ꯃꯣꯜꯒꯤ KFCꯒꯤ ꯍꯦꯛ ꯃꯊꯛꯇ ꯂꯩꯔꯦ ꯗ ꯁ꯭ꯇ꯭ꯔꯤꯠ ꯀꯧꯕ ꯁ꯭ꯇꯣꯔ ꯑꯃꯅꯤ ꯀꯔꯝꯕꯅꯣ ꯌꯥꯏꯁꯦ ꯍꯩꯒꯟꯁꯨ ꯆꯞꯄꯦ ꯍꯣꯏ ꯑꯗꯨ ꯆꯞꯇꯕ ꯑꯃ ꯈꯜꯂꯨꯁꯦ ꯑꯅꯤꯃꯛ ꯆꯞꯄꯤ ꯈꯔ ꯆꯥꯎꯕ ꯑꯃ ꯈꯜꯂꯨ ꯅꯪꯅꯗꯤ ꯄꯤꯛꯑꯦꯅ ꯈꯟꯖꯔꯤꯕ ꯃꯦꯝꯁꯤ ꯃꯣꯜꯒꯤ ꯍꯦꯛ ꯃꯊꯛꯇ ꯑꯗꯨꯒꯤ KFC ꯂꯩꯕꯗꯣ ꯊꯥꯡꯃꯩꯕꯟꯒꯤ KFC ꯂꯩꯕꯗꯣ KFCꯒꯤ ꯕꯤꯜꯗꯤꯡꯗꯨꯒꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯂꯩꯕ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯁꯤꯅ ꯐꯗꯧ ꯃꯥꯜꯂꯤꯅꯦ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯂꯩꯕ ꯗ ꯁ꯭ꯇ꯭ꯔꯤꯠ ꯀꯧꯕ ꯁ꯭ꯇꯣꯔ ꯑꯃꯅꯤ ꯁ꯭ꯇꯣꯔꯁꯤꯒꯤ ꯑꯣꯄꯟ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯒꯤ ꯇꯥꯏꯃꯤꯡꯁꯦ 2 PM-ꯗꯒꯤꯅ 7 PM ꯐꯥꯎꯕꯅꯤ ꯍꯥꯏꯕꯗꯤ ꯑꯌꯨꯛꯇ ꯊꯣꯡ ꯍꯥꯡꯗꯦ ꯃꯌꯥꯝꯅ ꯂꯥꯛꯄꯤꯕ ꯀꯥꯟꯗ 2 PM-ꯗꯒꯤ 7 PM ꯐꯥꯎ ꯃꯅꯨꯡꯗ ꯂꯥꯛꯇꯥꯕ ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯕꯁꯤꯗꯅ ꯖꯁ ꯐꯣꯔ ꯀꯤꯠꯁ ꯀꯥꯏꯅ ꯂꯩꯕ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯂꯩꯕ ꯑꯗꯨꯝꯕ ꯁ꯭ꯇꯣꯔ ꯑꯃꯗꯅꯤ ꯗ ꯁ꯭ꯇ꯭ꯔꯤꯠ ꯑꯅ ꯁꯤ ꯃꯃꯥꯡꯒꯤ ꯎꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯗ ꯁ꯭ꯇ꯭ꯔꯤꯠ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯤ ꯊ꯭ꯔꯥꯏꯕ ꯁ꯭ꯇꯣꯔꯅꯤ ꯑꯗ ꯁꯤꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯊꯥꯡꯃꯩꯕꯟꯒꯤ ꯔꯣꯗꯁꯤꯅ ꯁꯤꯗ ꯍꯦꯛ ꯎꯔꯦ ꯁꯤꯗ ꯂꯩꯔꯦ KFC ꯃꯈꯥꯗ ꯂꯩꯗꯣꯏꯅꯤ ꯄꯥꯔꯀꯤꯡ ꯑꯦꯔꯤꯌꯥ ꯁꯤꯗ ꯈꯥꯝꯃꯝꯃꯅꯤ ꯑꯗꯨꯒ ꯁꯤꯗ ꯑꯗꯨꯝ ꯆꯪꯉꯅꯤ ꯁ꯭ꯇꯦꯌꯔ ꯀꯥꯔꯛꯑꯅꯤ ꯑꯗꯨꯒ DM ꯀꯣꯂꯦꯖꯀꯤ ꯒꯦꯠꯇꯨ ꯑꯁꯣꯝꯗ ꯂꯩ ꯁꯣꯝ ꯅꯥꯀꯟꯗꯅ ꯈꯨꯌꯥꯊꯣꯡ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯖꯥꯎꯃꯤꯒꯤ MIꯒꯤ ꯂꯩꯔꯦ ꯑꯗꯨꯒ ꯁ꯭ꯀꯦꯆꯔꯁ ꯍꯥꯏꯔ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯦ ꯁꯤ ꯃꯐꯝꯁꯤꯗꯅꯤ ꯑꯗꯨꯒ ꯁꯤꯗ ꯊꯥꯛ ꯂꯥꯛꯑꯀꯥꯟꯗ ꯗ ꯁ꯭ꯇ꯭ꯔꯤꯠ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯐꯝ ꯖꯁ ꯐꯣꯔ ꯀꯤꯠꯁ ꯂꯩꯔꯦ ꯗ ꯁ꯭ꯇ꯭ꯔꯤꯠꯁꯤꯗꯅꯤ ꯃꯥꯒꯤ ꯁ꯭ꯇꯣꯔ ꯇꯥꯏꯃꯤꯡꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ 2 PM-ꯗꯒꯤꯅ 7 PM ꯐꯥꯎꯇꯅꯦ ꯑꯌꯨꯛꯇ ꯍꯥꯡꯗꯦ ꯅꯨꯡꯊꯤꯟ ꯋꯥꯏꯗ ꯍꯥꯡꯕ ꯁ꯭ꯇꯣꯔꯅꯤ ꯑꯗꯨꯒ ꯋꯤꯟꯇꯔꯒꯤ ꯑꯗꯨ ꯌꯥꯔꯕꯣ ꯑꯁ ꯂꯧꯔꯁꯤ ꯌꯥꯔꯦ ꯐꯨꯔꯤꯠꯇꯨꯒ ꯆꯞ ꯆꯥꯔꯦ ꯅꯪ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯆꯪꯗꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤꯕ ꯍꯥꯞꯄꯦꯟꯁꯤꯒ ꯐꯣꯝꯅ ꯌꯥꯔꯣꯏꯗꯣꯏ ꯑꯗꯨ ꯈ꯭ꯋꯥꯡꯗꯤ ꯆꯥꯔꯕꯣ ꯌꯥꯔꯦ ꯆꯞ ꯆꯥꯔꯦ ꯀꯃꯥꯏꯅ ꯆꯥꯒꯦ ꯌꯦꯡꯒꯦꯁꯦ ꯄꯦꯇꯤ ꯐꯥꯗꯣꯏꯔꯕ ꯐꯥꯔꯣꯏ ꯁꯦꯒꯥꯏꯒꯗ꯭ꯔꯥ ꯌꯦꯡꯉꯣ ꯐꯝꯗꯔ ꯑꯝꯇ ꯌꯦꯡꯉꯣ ꯁꯦꯒꯥꯏꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯣꯝꯃꯦ ꯅꯠꯇꯦ ꯐꯝꯗꯕꯗ ꯃꯌꯥꯗꯨ ꯍꯣꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦꯕ ꯐꯝꯃꯕ ꯆꯥꯛ ꯆꯥꯕ ꯌꯥꯔꯅꯤꯅꯦ ꯑꯗꯨꯗꯤ ꯌꯥꯔꯦ ꯍꯥꯐꯦꯟ ꯑꯃꯗꯤ ꯐꯪꯉꯦꯀꯣ ꯐꯖꯅ ꯈꯟꯀꯠꯈꯤ ꯑꯩꯈꯣꯏꯒꯤ ꯎꯠ ꯃꯆꯨꯗ ꯀꯝꯕ ꯑꯗꯣ ꯑꯁꯤ ꯍꯥꯐꯦꯟꯁꯦ ꯄ꯭ꯔꯥꯏꯁ ꯀꯌꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯏꯟꯊꯝꯊꯥ ꯆꯪꯉꯛꯑꯕꯅꯤꯅ ꯑꯩꯈꯣꯏ 500 ꯑꯣꯐꯔꯗ ꯄꯤꯊꯣꯛꯆꯔꯦ ꯍꯥꯏꯔꯤ ꯑꯗꯣ ꯍꯥꯟꯅ ꯅꯛꯅ ꯂꯩꯔꯝꯃꯦ ꯄꯨꯃꯥꯗꯣ ꯂꯩ ꯁ꯭ꯋꯥꯏ ꯂꯣꯏ ꯂꯩꯔꯝꯅꯦ ꯊꯥꯡꯃꯩꯕꯟ ꯍꯥꯏꯁꯤꯅꯦ ꯊꯥꯡꯃꯩꯕꯟꯗꯗꯤ ꯂꯣꯏ ꯂꯩꯔꯦꯅꯦꯕꯣ ꯂꯩꯔꯦ ꯂꯧꯔꯦ ꯑꯗꯨꯒꯤ ꯁꯤ ꯐꯨꯔꯤꯠꯁꯦ ꯑꯝꯇ ꯅꯝꯒꯦ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯣ ꯁꯤ ꯐꯨꯔꯤꯠꯁꯤꯁꯨ ꯄꯣꯁ ꯇꯥꯏ ꯃꯥ ꯌꯥꯎꯗꯕꯤꯅꯦ ꯅꯝꯕꯤꯔꯤꯁꯤ ꯇꯦꯛꯅꯣꯂꯣꯖꯤꯒ ꯌꯥꯎꯔꯕꯅꯤ ꯁꯤꯗ ꯅꯨꯡꯁꯤꯠ ꯊꯣꯛꯅꯅꯕ ꯚꯦꯟꯇꯤꯂꯦꯁꯟꯒ ꯗꯤꯁꯀꯣꯚꯔꯤ ꯆꯦꯅꯦꯜ ꯑꯣꯏ ꯃꯥꯜꯂꯦꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯐꯖꯩꯅꯦ ꯁꯤꯗꯤ ꯆꯦꯟ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔ ꯃꯅꯤꯡ ꯑꯝꯇ ꯑꯣꯜꯂꯣ ꯌꯦꯡꯒꯦ ꯀꯩꯅꯣꯅꯤ ꯁꯤꯗ ꯖꯣꯒꯤꯡꯒꯤ ꯎꯞꯅꯕ ꯑꯃꯁꯨ ꯌꯥꯎꯖꯔꯦ ꯃꯁꯥꯅ ꯁꯤꯗ ꯆꯦꯟ ꯃꯥꯟꯕ ꯗꯤꯖꯥꯏꯟ ꯑꯃ ꯌꯥꯎꯔꯦ ꯂꯝꯖꯦꯟ ꯆꯦꯟꯕꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯎꯞꯁꯜꯂꯀꯥꯟꯗ ꯁꯤꯒꯤ ꯄꯣꯁꯁꯦ ꯂꯩꯔꯦ
지금 다 알아. Sini kaya na hong naman. ꯑꯁꯤꯒꯤꯁꯤꯅ ꯀꯌꯥꯅꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯈꯪꯅꯕꯒꯤꯗꯃꯛꯇ 이제 900, 1000 묵 수원만해봐. 900, 850. 그것이 디스코버리 진행이더니. ꯃꯥꯅꯤ ꯂꯨꯄꯥ 800 ꯑꯗꯨꯒ ꯍꯥꯏꯅꯕ ꯌꯥꯔꯤ ꯍꯥꯏꯅꯕ ꯌꯥꯕꯒꯤ ꯅꯦꯒꯣꯁꯤꯌꯦꯁꯟ ꯔꯨꯝ ꯑꯗꯨꯝ ꯂꯩꯅꯤ ꯆꯤꯜꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯡꯃꯩꯕꯟꯗ ꯂꯩꯕ ꯗ ꯁ꯭ꯇ꯭ꯔꯤꯠ ꯀꯧꯕ ꯁ꯭ꯇꯣꯔ ꯑꯃꯗꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯝꯇꯪꯒ ꯎꯠꯆꯔꯛꯀꯦ ꯑꯔꯣꯏꯕꯒꯤ ꯑꯣꯏꯅ ꯈꯟꯕ ꯂꯣꯏꯔꯕꯅꯤꯅ KFC ꯂꯩꯔꯤꯕ KFC ꯊꯥꯡꯃꯩꯕꯟꯗ ꯂꯩꯕ KFCꯒꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯂꯩꯕ ꯗ ꯁ꯭ꯇ꯭ꯔꯤꯠ ꯀꯧꯕ ꯁ꯭ꯇꯣꯔ ꯑꯃꯗꯅꯤ ꯊ꯭ꯔꯥꯏꯕ ꯁ꯭ꯇꯣꯔꯅꯤ ꯁ꯭ꯇꯣꯔꯒꯤ ꯍꯥꯡꯕꯒꯤ ꯃꯇꯝꯁꯦ 2 PM ꯗꯒꯤꯅ 7 PM ꯐꯥꯎꯕꯅꯤ ꯖꯁ ꯐꯣꯔ ꯀꯤꯠ ꯍꯥꯏꯕꯁꯤꯒ ꯍꯦꯛ ꯊꯪꯅꯅ ꯑꯗꯨꯝ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯕ ꯁ꯭ꯇꯣꯔꯁꯤꯗ ꯂꯩꯕ ꯃꯌꯥꯝ ꯑꯥꯏꯇꯦꯝ ꯈꯔ ꯈꯟꯕꯒꯤ ꯊꯧꯔꯝꯗꯨꯅꯤ ꯄꯥꯡꯊꯣꯛꯆꯔꯝꯕꯁꯦ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯈꯟꯕ ꯂꯣꯏꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯦꯝꯁꯤ ꯃꯣꯜ ꯂꯩꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯂꯥꯛꯄꯤꯕ ꯃꯇꯝꯗ KFC ꯇ꯭ꯔꯦꯛ ꯇꯧꯔꯒ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯗ ꯁ꯭ꯇ꯭ꯔꯤꯠ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯔ ꯈꯪꯕꯤꯔꯒꯅꯤ ꯑꯗꯨꯝ ꯑꯗꯨꯒ ꯗ ꯁ꯭ꯇ꯭ꯔꯤꯠꯀꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯗ ꯁ꯭ꯇ꯭ꯔꯤꯠ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯂꯩ ꯑꯗꯨꯒ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯁꯨ ꯂꯩ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇ ꯖꯣꯏꯟ ꯇꯧꯕꯤꯔꯒ ꯃꯣꯏꯁꯤꯗ ꯂꯥꯛꯄ ꯁ꯭ꯇꯣꯔꯗ ꯂꯥꯛꯄ ꯑꯅꯧ ꯑꯅꯧꯕ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯑꯗꯨꯝ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯞꯗꯦꯠ ꯄꯤ ꯑꯗꯨꯒꯤ ꯑꯞꯗꯦꯠꯇꯨꯗ ꯕꯨꯛ ꯇꯧꯕꯤꯕ ꯌꯥꯅꯤ ꯕꯨꯛ ꯍꯦꯛ ꯇꯧꯈ꯭ꯔꯒꯗꯤ ꯇꯣꯉꯥꯟꯅ ꯊꯝꯃꯦ ꯃꯣꯏꯒꯤꯁꯦ ꯑꯗꯨꯒ ꯕꯨꯛ ꯇꯧꯗ꯭ꯔꯤꯕ ꯑꯥꯏꯇꯦꯝꯁꯤꯡꯗꯨꯅ ꯑꯦꯄꯥꯔꯦꯜꯁꯤꯡꯗꯨꯅ ꯇꯣꯉꯥꯟꯅ ꯗꯤꯁꯄ꯭ꯂꯦꯒꯤꯗꯃꯛꯇ ꯊꯝꯃꯤ ꯑꯁ ꯖꯦꯀꯦꯠ ꯑꯃꯁꯨ ꯈꯟꯈ꯭ꯔꯦꯅꯦ ꯑꯣꯏꯁ ꯑꯃꯁꯨ ꯈꯟꯈ꯭ꯔꯦ ꯑꯃꯁꯨ ꯈꯟꯈ꯭ꯔꯦ 시기 사이즈. 이제 걸어가면 이용해. ꯑꯀꯥꯛꯄꯤꯅꯤꯅꯦ ꯅꯪ ꯇꯧꯔꯛꯏꯁꯦ ꯀꯥꯒꯦ ꯁꯤꯅꯤꯅꯦ ꯖꯦꯀꯦꯠ ꯂꯤꯠꯄꯗꯨꯗꯤ ꯄ꯭ꯔꯗꯥ ꯃꯅꯨꯡꯗ ꯆꯪꯗ꯭ꯔꯁꯨ ꯌꯥꯏꯌꯦ ꯌꯥꯏ ꯂꯤꯠꯂꯨ 이씨 람보부 말해 ꯇꯦꯟꯗꯅꯤ ꯋꯥꯇꯣꯏꯁꯦ ꯇꯦꯟ ꯑꯝꯇꯪꯒ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯁꯦꯞꯇꯤ ꯇꯥꯗ꯭ꯔꯥ ꯌꯦꯡꯒꯦꯁꯦ ꯑꯗ ꯂꯦꯞꯄ ꯂꯩꯌꯨ ꯑꯩꯁ ꯁꯦꯞꯇꯤ ꯇꯥꯕꯅꯦ ꯀꯪꯒꯥꯔꯨ ꯌꯥꯔꯕꯣ ꯑꯗꯣ ꯅꯪꯁꯤ ꯊꯦꯠꯈ꯭ꯔꯁꯤꯔꯣ ꯄꯥꯝꯃꯕꯣ ꯄꯥꯝꯕ ꯌꯥꯔꯣꯏꯌꯦ ꯀꯔꯤꯒꯤ ꯀꯩꯅꯣꯁꯦ ꯃꯆꯨꯗꯨ ꯄꯥꯝꯃꯤꯔꯣ ꯀꯩꯅꯣ ꯌꯥꯔꯣꯏꯌꯦ ꯑꯩꯉꯣꯟꯗ ꯑꯩ ꯌꯥꯎꯔꯔꯣꯏ ꯐꯨꯔꯤꯠꯇ ꯉꯥꯏꯔꯅꯤ ꯃꯤꯅ ꯎꯕꯗ ꯗꯤꯖꯥꯏꯟꯁꯦ ꯐꯖꯕꯩ ꯋꯥꯅꯤꯗ ꯃꯤꯅ ꯎꯕꯗ ꯑꯩ ꯎꯔ ꯑꯃꯨꯕꯒꯨꯝꯕ ꯑꯣꯏꯗꯤ ꯐꯖꯗꯕꯀꯣ ꯑꯗꯨꯒ ꯑꯉꯥꯡꯕ ꯑꯣꯏꯕꯁꯤꯗ ꯒꯨꯃꯦꯟ ꯉꯧꯕ ꯃꯤꯒꯤꯗꯤ ꯌꯥꯕ ꯅꯨꯡꯁꯥꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯔꯣꯏ ꯅꯪꯅ ꯃꯍꯥꯗꯦꯕ ꯀꯨꯆꯨ ꯑꯣꯏꯁꯟꯈ꯭ꯔꯕꯅꯤꯅ ꯀꯨꯏꯅ ꯅꯣꯡꯍꯧꯕ ꯀꯔꯤ ꯅꯣꯡꯅ ꯑꯃꯪꯕ ꯅꯣꯡ ꯍꯥꯏꯁꯦ ꯐꯗꯤ ꯐꯖꯩ ꯁꯤꯁꯦ ꯁꯤ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯑꯗꯨꯝ ꯃꯃꯜ ꯆꯃꯥꯄꯜ 900 ꯃꯤ ꯑꯉꯧꯕꯅ ꯂꯤꯠꯀꯗꯕꯅꯤ ꯅꯪꯅ ꯈꯔ ꯉꯧꯊꯣꯛꯍꯜꯂꯁꯤ ꯃꯤꯗꯤ ꯍꯤꯗꯥꯛ ꯀꯥꯞꯄꯒ ꯌꯥꯝ ꯉꯧꯍꯜꯂꯦ ꯍꯥꯏ ꯀꯥꯞꯄꯨꯔꯁꯤꯔꯥ ꯑꯗꯣ ꯑꯃꯨꯕ ꯂꯩꯔꯗꯤ ꯐꯖꯅꯤꯁꯦ ꯑꯃꯨꯕꯗ ꯑꯗꯨꯒ ꯑꯇꯣꯞꯄ ꯒ꯭ꯔꯦꯒꯨꯝꯕ ꯑꯣꯏꯔꯁꯨꯀꯣ ꯃꯤ ꯈꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯖꯦꯀꯦꯠꯁꯦ ꯂꯩꯔꯦꯗꯅ ꯑꯗꯨꯒ ꯗꯥꯏ ꯇꯧꯊꯣꯛꯑꯦꯗꯅ ꯗꯤꯖꯥꯏꯟꯗꯣ ꯄꯥꯝꯃꯒꯗꯤ ꯗꯥꯏ ꯇꯧꯊꯣꯛꯑꯒ ꯃꯆꯨ ꯍꯣꯡꯕ ꯃꯆꯨ ꯑꯁꯤꯒꯨꯝꯕꯁꯤ ꯗꯥꯏ ꯇꯧ ꯌꯥꯒꯗꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯖꯔꯒꯦ ꯗ ꯁ꯭ꯇ꯭ꯔꯤꯠꯀꯤ ꯃꯐꯝꯁꯤꯗꯒꯤ ꯂꯥꯏꯞꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯋꯥꯆꯦꯞ ꯖꯣꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯋꯥꯆꯦꯞꯀꯤ ꯏꯟꯚꯤꯇꯦꯁꯟ ꯂꯤꯡk ꯀꯃꯦꯟꯇ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯖꯣꯏꯟ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯖꯣꯏꯟ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯃꯌꯥꯝ ꯄꯨꯝꯅꯃꯛ